ngasi nungtil gi oiba loktak mapau updates ki post collection khara miyam da kudul tamjage amadi video asibu mieng tabiri bu punamakpu taramna oksabaga loinana ikai khumna butchari ahan boina iduning thau hairi ba ps asina phongdok pagi matung ina nahan date 11 November jiri bamamadi mol bai fai churachanpur da Sikhiba Apunba Hmar amadi Kuki Millitants taraga marini masigi Manungda Kuki Millitants ti ani khaktani hairi ahanbada len lansang of molbai fai ani subada lansim len balpa kot ni hairi makhatana phakiba maitai nupi apikpa machamadi manempok yauna makoi taruk jiribam tagi arapa mafam amada thaidokre haina tai churachanpur gumba oiramgadaba mali makoigi leaders singna angang mau amadi hanubi adu khatpa yakiroi haina thingi haina tai makoi center ntraga state government ta karigumba demand ama taruklaga exchange tarukadori haiba wafam pes asina phongdokli pes asigi makhatana no peace in Manipur unless Khakatang Kipken allies tiger allies thangboy is arrested Kuki National Front KNFN cadre army number 213 S by S commander namely Khakatang Kipken allies thangboy allies tiger son of Lamkholen Kipken Laifam El Monchang Beles Kangpokpi district Mahaki mamingda thonba Kangpokpi Churachanpur lambi sangabagi thoramda date 11 November da hairiba si aikhoina maitai da onchillaga nomai kaptaba taragadi center na peace laire khallagani aikhoigi separate administration phanglaroi haiba wafamasini Imphal thana na hana pharuba misakni thangboy allies tiger hairiba si mahangna Kuki gi leader oiramba taragadi railway line road and communication line loina kakthatkani nupi angang ahal sing khaktana maitai khatkani aikhoigi makhoigi khara khara sinaraba matamda maitai amadi center chok tharaktuna Kuki singi separate administration pithokibada tarakani mi hatriba sonatina makhai separate administration chungphang phangloi hairini magi tiger road changaba matung evening dani mahaki kaman makhada kangchup singkhongda numidang lan taroktuna maitagi yum amadi gari mai thakibadu madugi matung Kuki amadi jomi CSO singna thangboy allies tiger gi wa inkre makata na maitai beles singda attack tawgadabni haina plan tawri jiriba mamadi kangchup chingkhongda attack tawlagani haiba wafam aigi status tasu noma watlingai da haijakibani maitai su intelligence network hengat hanba amadi thabak kuding plan tawraga pangthokpa ama changi haiba wafam pes asina phongdokli makha satarakpada lisipriya kangu jangi pes tagi post amani khakla jarga thamjige aina khwaidagi ngakpasi aikhoigi luchingbasingna tuminna auna wai muk chikna laiba ngamba asini miyamgi mihut oiraga miyamgi thawai punsi lan thum ngakpa ngamdrabadi luchingba ama oibagi karisu kanade haiba wafam thamli lalak asida jiribam tu Imphal da gari thauduna thawai khubakta haptuna Manipur gi damak cheng chak pusilakliba divers singi damakta su miyamna esor da thouni biyu makhogi thauna su angakpani aikhoina driver gi sinphamda lairiba kudingmakpu ikai khumnafam thoi hairi makhatana mayam G20 summit yawba Brazil da chatpa ngasi aigi side tagi malem gi miyam amadi luchingba singda Kuki na maitai gi mathakta chathariba aphongba genocide asigi maramda mayek seng na khanglamgani yamna pende hairi makha satharpada hi ai khomba news sariba page asigi post amani khakla khotcharaga aroiboina miyamda thamjigi Manipur da thokliba irang asibu laksinanaba Ministry of Home Affairs na ahenba CAPF company kun Manipur da ngasi tharakre hairiba CAPF personal singasi numit yungba matung Indian Air Force ki akhanaba flight amada Imphal da thungkhibani hairi makhatana ngasi ayuk chawrakna pung manga makhairam tarakpa duaida afaba makhal gi khulai paiba Kuki militant singna seng tilau alu amadi atai atopa essential polam sing purakpa truck registration number MN05 C3992 amadi AS113577 mai thadok lamba thodok aduga mari leinana rongmai naga student organization Manipur RNSOM na akanba moongda kandem tawkhibaga loinana none amadi Tamelong district ta Kuki seng boycott tawre haina rongmai naga student organization Manipur RNSOM gi general secretary Jentui Panmaina Thadorokpa Cherolamana Kangalagli Cherolasina Makha Taraduna Hai Rongmai Naga Purupna Pochai Puba trucks Amadi Khali truck Singasi National Highway 37 Imphal Jiribam Lambi Asida
ayet apan pidana chathananaba Jiribam Police kayarak hanna apil tawduna lakli ngasisu Kuki singna potchai puba trucks ani mai thadokhiba adu naga miyamda sathaba landani haina lawi mamangdasu asigumba thodok asi kaimai districta thokhiba laikre haina cherol asida makatari makatana aroiboina manipurda hojik oiriba phibam asigi matangda wari sananaba Congress Party ki MLA manga Manipur Governor Lakshman Prasad Acharya unanaba ngasi Delhi gi damak imphal thadokre haiba wafam asi thamjaraga ngasi gidi matang asaida lusinjare.